tongan tongan ba FB page sing maroi ba update sing lokacharaga ahan bada Manipur update page dagi lokachage madadi hauzik yari pokta AR ga ima singa yamna kanna mungnari mathangda ngarang gas kapthorake mafam adugi akoibada 100 meter manungda leiba pikliba angangsing covid nakhiba miusing asma leiba sing amadi nauna mirol bising district magistrate Imphal West na safagada mafamda matam khara hongdoknaba section thorang oina order thokre zerolosina mafamduda hauba insang napi sing fajana chamdana chadana basu khangalagli makha satharakoda KCP MC unification na akan wafam thamlagli pausi pandam pausi dagi lokachabani Jenims security ki tabak tawriba smart security service agency founder Pratap Koba miyoy amaga power of Anthony taunaraga lairiba uripo asom lekai dagi dhana kawa misha asina Jenims security happy gani haiduna sel kya khongalaga haina thoktuna leire maram asina atu matamda loksiluba senpham masa masada numit tare ni gi manungda pitokadabani haina Kanglaipak Communist Party MC unification na thador Rolamana Pongdoragli, Lobasigi, Piaro, Jinkangan Bana Tadoro Rolamana High, Danagi Tabak Toron Kudimak, Lobasina, Thingba Tamle, Danadagi, Lamna Lebio Hainasu, Lobasina, Kanwapam Tamlagli, Zerosina Makatana High, Jenimski Ladiba, SSS Security Masing, Marpugi Matakta, Hauzik Pauba, Sahum Yankagi Matakta, Security Happy Gani, Mahana Agency Sipirabani Haiduna, Yamlabu Shingdagi, Sel Kongalaga, Haina Tokre, Mahana Security Happy Gani Haiduna Sel Komba Hauribasi, Haukibasahi, May, Jundagi. Mahangna sel khongatpagi khudam changdam khudimak khangbangamlai maram asina numit tare nigi manungda loksilloba senpham sing pithokadabani karigomba lupna thamlibo wafam sing thawai wawai drabadi lupna pirakpo serak masana yana lawjagadabani haina thamlagle amaromda irom anan amadi ngangom rohit phabaga lobasiga karigomba hiram amatada mari leinade KCP PWG bu miyamda lana ohanaba semjin sajinba thodoni haina lupna lawdaba ngamde masigumba thodo asina ahanba sunate miyamna khangnarba wafamni haina lobasina thamlakle